NHIDCL officialsꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ Maheswar Thongnaujamna Union Finance Minister Bhagavat Kharat masamak unaduna thokliba lan asina awaba nanghalaba indigenous mioysingbu masagi atatai tahanba yaroi haiduna taksinkhre. BJP MP gi office tagi ayaba lauraga Parliament House da changba oiramle. Mami TV News में ताबीरी सिंहबु युमलाम जेसिका न तराम न ओक्चरी पाउ संदों न पिजरी CM बिरेन चेयर लौदुना NHIDCL ऑफिशियल सिंगा CM सेक्रेटरीटा लमदम असिदा सेमगत सागलेबा मरु ओइना नेशनल हाईवे पाक्थोक चाउथोकपा अमदि लमदम असिगे इकोनॉमिक ग्रोथ लेबदा यामना मरु ओइरिबा कनेक्टिविटी फगतहन्नबगिदमक लंबी थोंगी मतंगदा कुमना खनाबगा लोइनना खुमांग यांसिनबगिदमक पाउता कया पिख्रे Maheswar Thongnaujamna Union Finance Minister Bhagavat Kharat masamak unaduna thokliba lan asina awaba nanghalaba indigenous mioysingbu masagi atatai tahanba yaroi haiduna taksinkhre. Mahakna makha tabada mapandagi ain kaina Laktuna Khunriba Kuki illegal immigrants singna external aggression Jathaba highway Tingzaningba Matamda Tingzanduna Manipurda Khundariba community singbu Kham Thengna Wahaliba Singsi Masagi Atatai Tahanbiganu Amadi Awaba Nanglaba Mioy Sing Asibu Masagi Hanagi Punsirolda Hanjannabagidamak Finance Minister na scheme budget ama Sempiduna Mateng Pangbinaba Unaba Aduda Taksinki. Finance Minister Bhagavat Kharat nasu awaba nanglaba mioy singidamak angamba mateng pangani haina unaba aduda phongdokhi. Irang tawdringai mangoyna loan lauraga business taw mayam am sulai koi community pulapna khundari ba mafam haitare loi waminarabane karigino hai matamda makoi highway thingjalakpada any matamda makoi thingni matam thingba illegally thingjalakpa puri huji maicha eduna manipur maicha ibasida hana khartang focus tawbiyo aduga songi ministry dei kai mateng pangba yabagi kai mateng loba yabagi CM se umta yengjanbiyo tumin laithokpa yadabadina atatai tahanba yadabadina akoina su ngamjaba changer ine aduna songi site tagi su koina particularly laksaba oibanina particularly mateng pangbiyo na haije du manas mateng angam pangge haibagi warol thambire. Parliament session chatharingai lunch break mamangda pung ama taba matamda West Bengal gi MP Khagem Murmuna Parliament da wangang ringai Sagar Sharma amasung di Manoranjan Kauba mioi anina visitor gallery dagi chongtharaktuna speaker gi chamber tamna chensin ba amadi hangampal machu gi smoke canister kaptuna Parliament aduda charang naba thohan khibaga loinana thodok aduga ikan kanadana Parliament House ki mapanda Nilam Devi amadi Anmol Sindi Kauba mioi anina angang ba amasung hangampal machu gi smoke canister sing kapaga loinana slogan kaya laukhre. Thodok asida January ba mioy singadu khudakta police na faduna wahang pahangidamak thabak lokhatkre. Haukiba December gi tang taraga nithoi gi ahing nongyai Langthabal mayai laikai dagi Saram Santa amadi Saram Ongbi Bimolata ani gi chahi taraga mapan suraba machanupa Alex Nauchi maite Kakching da leiba machin manau ching da hangba Healing Points Rehabilitation Center da thauri yanduna leirame hairi. Imung manung dagi fangba pauda haukiba December tang mapanda hairiba center asida laikhidraba Alex Nauchi na mahaki apokpida leizage haibagi matung ina thamkibani hairi. Masigi matung tang taraga nithoi gi ahing pung taranithoi ga minute kuntraga nipanda mahaki apokpida call tawraktuna angang asi thauri yanduna leirambadagi Kakching da leiba Jivan Hospital da lakna ba hairakpadagi chatnaba thaurang tawringai da ahing gi pung ani da hospital da thungki amasung center adugi volunteer nifu leiramki.
इमुंग मनुंगना चिंगनादना कक्चिंग पुलिसता रिपोर्ट तौरबा मतुंग सेंटरगी मियोय अनि लाक्लगा वारी सानबा हौरकपदा मखोइना दायित्व लौबा ngamloi हाइरकपदगी अनिरक सुबा ओइना मियोय मरी अमुक लाक्तुना वारी सानबदा मखोइगी दायित्व लौबा ngamgadaba मियोय दी दिल्लीदा लैखि हाइबदगी वारोइसिन पुरकपा ngamखिदे हाइरि हौजिक एलेक्स की थवाई याउद्रबा हकचांग जेनिम्स की मिरल संगदा पोस्टमार्टम की थमख्रे हाइरि सेंटर असिगी माइकैदगी लैखिद्रबा इमुंग मनुंगदा थौदोक असि चाउथोक्तनबा होटनसी महाकी मथौ मंगम तौबदा लुपा लिसिंग कुंथ्रा मतेंग तौरके हाइरकपदा लैकाय अदुगी मैरापाइबी अमदी नहासिंग याउना मिफम अमा फमखि RSS की स्टूडेंट विंग्स अखिल भारतीय विद्यार्थी परिषद याउदुना हौरखिबा भजन लाल शर्मना राजस्थान की तरागा तरुक सुबा चीफ मिनिस्टर ओइना वासक लौख्रे हौखिबा सोक इंग्लिशिंग अनिगा सुमना अहुमदा पांगथोखिबा राजस्थान की असेंबली इलेक्शन नारबाई असेंबली कॉन्स्टिट्युएंसी अहानबा ओइना राजस्थान सामाजिक नायमांस RSNM की टिकेट अहानबा ओइना इलेक्शन थेंगनबदा सुमनतगी लिसिंग यांखैगा मापन वोट फंगदुना डिपोजिट मांगखि चलिबा चाही असिदा पांगथोखिबा इंग्लिशिंग अनिगा सुमना कुनगा हुमदोय राजस्थान लेजिस्लेटिव असेंबली इलेक्शन असिदा संगनर असेंबली कॉन्स्टिट्युएंसी असिदा अहानबा ओइना माई पाकपदा राजस्थान की तरागा मरी सुबा चीफ मिनिस्टर ओइना वासक लौख्रे Institute AMTEI na MU की Dean of Education ओरिबी प्रोफेसर प्रेमलता मैस्नाम्बु National Council of Teachers Education NCTE की Eastern Regional Committee की Executive Member ओइना खलकपगी हराव तयाम्बगा लोइनना सजिवादा लैबा Idol Teacher Institute ता तराम नोकपगी थौरम अमा पांगथोखरे ngasi thauram aduda institute asigi chairman KH Ronald Singh AMTEI gi president amadi IRE Wangjing gi principal Dr Rajiv Kumar Narengbam amadi treasurer M Samantajit na guest of honor oina saruk yakibaga loinana wangangloi singna takpi tambibagi lamda hena afaba mating leina thabak thauram sing kaya taubirakani haibagi achet pathajaba thamli haina fongdokhi अरोइबदा मरोइबा पाव अमुक हना CM Birena NHIDCL official singa mifam पांगथोखरे महेश्वर थौनाउजम यूनियन फाइनेंस मिनिस्टर भगवत खरात मसामक उनदुना थोगलिबा लान असिना अवाब नंगहलबा इंडिजिनियस मियोय सिंगबु मसागी अतताई ताहनबा यारोय हाइदुना तक्सिनख्रे बीजेपी MP की ऑफिस तगी अयाब लौरगा पार्लियामेंट हाउस ता चंगबा ओइरमले Mami TV News miyang tabiri bising bu amuka hana kurumjari.